Akasvani Imphal Ngangom Kiran pau pajari ahanbada maruoiba pau. Kangpokpigi SP office ta mafamadug miyamne attack chatharakpada SP Manos Prabhakar Sokley. Security force na thibomagi thabuk chatabada khusu khulai sing phagat pa lab 3 amashung Rural Development Mantri Sibra Singh Chauhan na hairi mahaki mantraloy na khungang singda lairabu ko na sahi asida kanna hotnagani. Kangpokpi ki SP office ta mafamadug miyamne attack chatharakpada jila asigi SP Manos Prabhakar Sokley. Raja Police ki pauna hai Saibol village ta Central Security Force sing thamjilakpu yaning daba phongduktuna kotuna sinduna ngarang pangthokiba miyamgi rally amada hingsa yorkpadagi khongjang changchaliba singna nungna thajinba masung petrol bomb langchinba yauna akan betek chatharakpada SP adu sokibani thaudo adu da gari kharsu amangata thoki apunba security force sing kangbu amana irang adu laksille makhata na pamdo thaudok sing thorkpa thingnanaba ahenba security force sing su thamle hairi Security force na singnaba mafam kaya da thibomagi thabuk leptana sathari Kangpokpi jila gi loibol khunau da thibomagi thabuk chathabada 7.62 mm gi sniper rifle ama samdoklaba sana kapyaba pompi mortar ama magazine yawba 9 mm pistol ahum 12 bore nongmai ama SBBL nongmai ama hand grenade ahum anti-riot picket grenade ahum tear smoke grenade ani amasung wireless set ama phagat lei Micro, Small and Medium Enterprises Technology Center Imphal ke Deputy Director Dr. Sinam Yoren Tomban Hairi Manipuri yauna awang nongpuk lamdam pumba Indo-Burma Biodiversity Hotspot ki manung chanma maramna lamdam asomda phangliba hidak kanaba pambi amasung manam nungsiba pambi singasi ningthina sizinaduna senthok laina hingnabu hotnaba yai Akasvani Imphal ga khanana unaba mada Dr. Yoren Tomban hai Technology Center asina masana masabu thabak pijaning bana harol singda agro technology dagi horaga makhoina puthokliba polam singadu yonwa phawgi matangda training kaya piduna lakli masigi mathakta ipaipu haktaktagi pambi singasibu ana layang yauna lam kaya da siznarikliba dugi matangda ningthina thijinduna research tabu yana na bathorang chaliba sahi asida center asida fanglagani mahakna hai MSME Technology Center Imphal da enable accredited quality assessment chaliba sahi simaktada sig facility laglagani Hariba facility sigi kudong chaba andam sida leriba ugalagliba research scholars singnasu pai pwaktagi leram laba dum laba rich traditional knowledge related to medicine aromatic plant hariba sing sigi scientific validation tawba madi high end research tawbudusu yamna chawba mateng oiragani resources ti marang kaina lejaraga knowledge gap na maram oiraga sigi kana lobang ngamdana lebi mayam sing si kanganaba amadi hariba thabak thoram sing tipaikalakpada MSME Technology Center Imphal na mateng pangnibdamakta lejari Miyoibana masagi ta khanduna paksana umungamung kokthorakpadagi mahausai khalda kaiba thoruktuna ngasigi mirol da chauna saitheng phangba hore masina maramoiduna malemgi oina sabgi sang hengalakpagi thong kayasu leptana thorakli Manipur su global warming is saitheng phangba hore raja sigi khwaidigi ingba jila sing manungda ama oiriba ukrul jila da hojik ingliba sangasi mamangi ge yengnabada khara hantharakli hari hiramasigi matangda khoi ukrul pawmi sorting simaren hai ningtham thagi matam oibana ingbadi adumak ingli adubu mamangi ge untaduna khamtheng ingbadudi oidre masina maram oiduna jila sigi miyamna ukrul asi ukrul mandre hainare ukrul da khwaidagi ingbasi December 2nd week amasung January 2nd week manungdam hausa thengnayi handak chahi si mamang chahi ga yangnabata thoitok na inggataba ingthamtha oi ayuk nganta un thengnaba sisu kumsiti kaya leite ingthamtha oibani na ingbadi ingi oirasu ayingba hanthaba ki changsi yangraga ukhur manatre haina hainari ukhur da handaki ingthamtha ki khwaitaki ingbasi December 2nd week da thengnayi January tang amadaki ngashi ayuk ki ukhru ki minimum temperature si 6 degrees Celsius oi amasung maximum temperature si na 23 degrees Celsius oi ki Akashvani Imphal ki paukhitamak ukhru daki sothing shimre Ani Suba Angling Festival Tamenglong Jila gi Tamai Sub Division gi manung chanba Riangrong village ta chahi asigi March 18 kunmathoi phaw pangthok lagani Rajgi Fisheries Director Balkrishna Haisnam Nahai Barak Turel gi saruk ama oiriba mafam aduda khunja singna haukiba sahi taruklom tongan ba nga makhal kaya ngak sendun thamlakli
हाइरिब मफम मदुदा फेस्टिवल असि पांगथोकदबनी हाइरि लमदम असिग सकनारबा अइबा वारी लिबा मसुंग कल्चरल एक्टिविस्ट चनालु खोइना लेखिदबदा नॉर्थ ईस्टर्न यूनाइटेड क्लब्स ऑर्गेनाइजेशन न्यूकोना थमोइ सोकना अवाव फोंगदोखरे लुप असिना सिंदुना ngarang पांगथोखिबा अवाव फोंगदोपकि मिफमदा मिनिट अनि तुमिना लेपतुना लेखिद्रबगी मफमदा इकाई खुमनबा उठखि ताबिरिबा पावसी आकाशवाणी इम्फालदगिनी रूरल डेवलपमेंट मंत्री शिवराज सिंह चौहान हाइरि महाकी मंत्रालयना खुंगंगसिंगदा लाइरबा कोहनबा चाही असिदा कन्न होनागनी राज्य सिंह अमसुंग यूनियन टेरिटोरी सिंगी रूरल डेवलपमेंट मंत्री सिंगा ngarang न्यू दिल्लीदा मिफम पांगतोकपदा श्री चौहान वाफम असि फोंगदोखिबनी लेबाक असि संगतपदा खुंगंगसिना लौरिबा थौदांग अमसुंग मदुना मालेमगी ममांगदा भारतपु मतौ तमजनिंगाई ओइरबा लेबाक अमा ओहिलकनबगी वाखलोन कया मंत्रीना मिफम मदुदा फोंगदोखि महांगना हाई ममांग सहीगी जुन थादगी हौजुक फाउबदा एमजी नरेगागी थबक सुबगी मतम निमित कोटी 153 फंखरे मसिना खुंगंगी लमदा तोंगान तोंगानबा थबक 53 अमसुंग 73 सुब लोइख्रे भारतपु चौखलबा लेबाक अमा ओहिननबगी मंगला नसी मंगफाउनहनबा होनबदा नाहरोल सिंगना अचौबु थौदांग लौननबा केंद्रगी लेबर एंड एम्प्लॉयमेंट मंत्री मनसुख मंडावियाना तक्सिली गुजरात की सूरत पांगतोकपा थोरममदा वांगांगनदुना मंत्री हाई लेबाक असि मांगलोमदा खोंजेन यांगना चखतपा ngamnanaba हौरक्लिबा नाहरोल सिंगबु लुसिंगबाम ओइरकपा ngamnanaba मखोंग सोमबिबगी तंगाई फदबा लई ngasi phongba pause singi maru oiba pauk singi namak hauzik Okram Umadini leire Umadini Thagachari Kiran Ajay Kumar Bhala Manipur gi governor oina wasak laukhiba Kangpopi DC amasung SP officer attack chatharakpada SP yauna mioi kaya asok apan nangkhibagi pauna ngasi phongba pauche ayambada maru oiba pau oina phongli Manipur news ta Ajay Kumar Bhala Manipur gi governor oina wasak laukhre Irang laksinaba GOC 3 korga unakre haina ahanba headline tawri pau asi Sangai Express Manipuri Manipur Mail Ichel Express Poknafam pauche singda ahanba headline amasung Huyan Lan Pau Sangai Express English Sanalaibak Imphal Free Press pause singdana anishuba headline tawduna aduga People's Chronicle Naharol gi thaudangdana ahanba lamaida maru oiba pau oina phongli Governor Ajay Kumar Bhala Manipur gi phibam ningthina khangba misakni athubada Manipur da santi hanjilaklagani haibagi achetpa thajaba lai haina Chief Minister na phongdokhiba wafamna Manipur News ki anishuba headline tawri Kuki khutlai paiba sing yauna Kangpopi DC amasung SP officer landara khre SP Manos Prabhakar Sokle Kuki terrorist anisu Sokle haiba pauna Naharol gi thaudangda banner headline tawduna phongli pau asisu tongan tongan ba maongda headline tawduna pauche singda maruiba pau oina phongli Sana laibakta Nung maihum langsinduna Kangpopi SP officer landakre SP yauna personnel kaya Sokle Irang laksin bada mioi tara manga sokle haiba headline asiga loinana Kangpopi gi Irang laksin naba ahenba Central Forcing Imphal dagi thajin kre haiba sub headline asina ahanba pau oiri Border fencing kha bagi thabak Congress ki matamda haurambani haina CLP leader Okram ibobina phongdokpa wafam Imphal Free Press ki ahanba headline tawri la le haizakhibadu Irang na sokhalaba singdani militant singda natte haina CM na phongdokhiba wafam People's Chronicle gi ahanba lamaida phongli Manipur gi irang loisinaba Nationalist Congress Party NCP na PM da taksilagani haiba pauna Sangai Express Manipuri gi ahanba lamaida phongli Motor Vehicle Act thugaiba singdagi fine oina mamang chahida lupa lakh 94,063 ki e chalan kakhi haina Traffic Control Police Wing Manipur gi SP na phongdokhiba wafam poknafam gi anchor kalam da phongli Private health partner sing hen na saruk yahanduna health facilities singi phibam phagat halagani haina Health Minister Dr. Sapam Ranjan na phongdokhiba wafamna Ichel Express ki anchor kalam da phongli Kiran Thagachari Umadini Aroibada maruyo pau amohanna Kangpopi ki SP office ta mafamadu gi miyamna attack chatharakpada SP Manos Prabhakar Sokle Security forcing na thibomagi thabak chathabada khusukhulai sing fagat pa leptri amasung Rural Development Mantri Shivraj Singh Chauhan hairi mahaki mantraloina khungang singda lairaba kohnanaba chahi asida kanna honagani pauloi jere